Story collection bu miyang tabiru khwai puno mabu kurumjari nungti numit khudingi phongba rasi phon miyam da khangan jabaga loinana Bharat ki Prime Minister oibadagi pawgi mifam pangthorak triba Modina Norway da paomigi wahangi paokhum piram da chenkre haiba pawda mama puduna miyam da pawdam jari ahan bada ngasi tang kun thamanga ing nising ani kun ga taruk yumsa krisan numit ingagi marini panba numit ki rasi phon miyam da khangan jari aiba Dr. Wangkhem Jibon Singha Assistant Professor Jenims Infan ahanba mes Rasi wena napan amad anam talmaran nasak naran satnabasu miyangi matiang liang daba naran tansinba ngamjagani marup mapang na susan bigani laisa pakhangi oina di wakhan nungairagani thauni polamdi laisini angangba kathok piu Bisa Rasi gi oina harawa nungaiba poksaba mirakta sanglaga hena nungaijaba numini akang ahegi wa ta drawdi ngang sakba haiba watkani laisa pakhangi oina nungsibna sali thauri polamdi lai asangba kismis kathok piu Mithun Rasi gi oina ningma mapa saba anawba tharamdana hena sakatpa afaba marup mapangi mating su phangjaba numini pangsilabadi phai laisa pakhingi oina di laibak phagani thauni polamdi lai napu kismis kathok piu Krakar Rasi gi oina marumapang sing punba thabak sing chauna mai pakani miwa thajarba apang tagani maram khangdana hoya phaba mangban hengani laisa pakhangi oina di nuksibna sali thauri polamdi lei angoba sangom kathok piu Singa Rasi gi oina senthum kanagani ningbodumak pangba yagani ninghanadaba isang thoba amadi pairaki loksing chawbana mikok thongba ngamgani laisa pakhangi oina di mai pakani thauni polamdi lei asangba kismis kathok piu Kaina Rasi gi oina palamba senthum phangba yaba thabaki pauksu nungaiba haksangsu khingba numini yena bana mangjabadi leigani thinjin batan ganu laisa pakhingi oina di ningba thungngani thauli polamdi lei higo kathok piu Tula Rasi gi oina loksingna pambai oyu maithiba leiroi thiba humba kanbagi sanaba phangani afa apun kokchagani huran banandi tathiri laisa pakhangi oina di miwa lawdawdi phagani Thauli polamdi lei higo kathok piu Basic Rasi gi oina laitom thau pamra nungaifam khangloi thiba humba kandabdi anoba tharamda mai onsinganu irang pubuna kainaba nangani laisa pakhangi oina di ningmana ama oigani thauni polamdi lei angoba cheng kathok piu Danu Rasi gi oina laibakta phabata natana misangsu hengkatpa numini afaba mingsat phangjagani ngang sakpada mina thagat pigani asawbana di tathi laisa pakhangi oina di wakhan nungaigani Thauni polamdi lei angangba kathok piu Makar Rasi gi oina ningma mapa sargani sendong tanbada thabakta kusaw thahoro amadi imung manungi wadi mangba leiroi lauksingdi wali laisa pakhangi oina di wakhan nungaijagani thauli polamdi lei higok kathok piu Kumbha Rasi gi oina puningda singnaba amadi mahu chawna tathiba leirabasu miyamna di sali wanom thonom kanagani hena asa chawbudi pharoi laisa pakhangi oina di mari phagatkani Thauni polamdi lei higok kathok piu Mina Rasi gi oina yeknaba leiramnaba su ngamlagani ninghanadana mangnomna changsinba soidana mikok thongba ngamjagani insinba leirabadi kainarani laisa pakhangi oina di mari phagatkani Thauli polamdi lei higok kathok piu Thauli polam sing asi isa isana ningjamba laida katpiu soidana mahi phangani Ani subada Bharat ki Prime Minister oibadagi pawgi mifam pangthorak triba Modina Norway da paomigi wahangi paokhum piramdna chenkre MEA gi pawgi mifam da su official singa paomigi wahangi ona tena paokhum piduna isudagi thaidongna mohonakre One Fresh Freedom Index sama yankaitere suba position da leiduna paokche singi ningtama matik chana leitraba leba ama oire haina wawa lauraba India gi Prime Minister Narendra Modi na mahaki Norway khongsatta paomi amagi wahangi paokhum piduna sakhibagi damak maikai kyadi janingdaba phongdorakre Ing kumjani sing ani katara marida Prime Minister gi pham pai khibadi ngasi phawbagda pawgi mifam amata tawdan lakhiba PM Modina Norway gi PM Jonas Storga loinana joint press statement ama thamnaba matungda Norway gi journalist nupi amana PM Modi da kari damakta India gi Prime Minister na pamu singi wahangi paokhum pidabano amasung open press conference pangthok tuna pamu gi wahang lauraga paokhum pina honadeb sikarigino haina hangakhibini Journalist adugi wahangi paokhum piramdana PM Modi joint press conference pangthone mafam adu thadoktuna konglei thuna sakhibani tungda journalist nupi aduna PM Modi na mafam adu thadoktuna sakhibagi video social media ra thagalaktuna
वन फ्रेश फ्रीडम की इंडेक्स ता खाइदी सावा डेमोक्रेसी सत्पा लेबांगनी हाइरिबा इंडिया की पोजीशन असुकी मतिक नेमने लेरिबा सिगी मतंगदा नुंगनांगबा फोंदोरकी पीएम मोदी ना पाउमिसी वाहंगी पाखुम पीखिबदगी इशू असी पुंग खरा लेरगा मोदी की नॉर्वे खोंगचत की मनुंग सन पांगथोकीबा इंडिया की मिनिस्टर ऑफ एक्सटर्नल अफेयर्स MEA की ऑफिशियल प्रेस ब्रीफिंग दा अमु हन्ना पुखलकी प्रेस ब्रीफिंग अदुदा नॉर्वे की अतोप जर्नलिस्ट नुपी अमन करम मतमदगी पीएम मोदी ना इंडिया की पाउचे सिंगी क्रिटिकल ओइबा वाहंग सिंगी पाखुम पीगदौरिबनो अमसुंग पाउचे सिंगी निंगतंबा मतिकसाना लेबगी ममी ताद्रबा इंडिया की करिगिदमक्ता अतोप लेबाक सिंगा थाजगदौरिबनो हाइना वाहंग हंगलकी पाउमी नुपी अदुना वाहंग दा MEA की सेक्रेटरी वेस्ट सीबी जोसना पाउमी नुपी अदुना वाहंग हंगलकलिबा मवोंग अदु फजदे मसी आइगी प्रेस ब्रीफिंग नि हाइरदुना पाउमी नुपी अदुना हंगलकिबा वाहंगसिंग अदुगी पाकुम पीबगी महुत्ता नाकोइनना इंडिया असि सही निसिंग मंगा हेना लेरकलबा मालेंगी खाइदगी लीरबा सिविलाइजेशन अमनी सांगला मतम असिदा इंडियाना मालेमदा अचौबा कंट्रीब्यूशन क्या पीखरे मालेम की तोंगान मफमसिंग अवाना ताबदा इंडियाना मतेंग पांगदुना लाकपना मालेम की लेबाकसिंगसु इंडिया थाजै कोविड-19 की मतमदा इंडियाना अतोपा लेबाकसिंगदा पांखिबा मतेंग काउथोकपा यारोय G20 अमसुंग SI समिटसिंगदा इंडियाना लौबा थौदांग पंदबा यारो हाइना खुमलकी सेक्रेटरी CB जोस की पाकुम अदु पेंददुना पाउमी अदुना महांगना हंखिबा वांगी अखनबा पाकुम पामी हाइना फोंदोरपदा MEA की ऑफिशियल सिंगी पाउमी अदुगी मरक्ता उंखनकी पाउमी अदुना पाउने पाकुम अदु CB जोस दगी फंगबदगी पाउमी नुपी अदु हगुतुना प्रेस रिफरिंग पांग थोकलिबा का अदुदगी थोकी CB जोस PM मोदी की खोंगचत असिगी मनुंग सना पांगथोकपा मीडिया इंटरेक्शन थौदांग महाना लौदुल लाकली अमसु मखाताना लौखिगनी हाइनसु फोंदोकी लोशलकबदा हये अमुक मियांगी राशि फोनगा लोइनाना कानारबा आर्टिकल किया पुदुन लाकचगी चैनल असिबु नुंगसिबदुन लाइक सब्सक्राइब तौबियु MM स्टोरी कलेक्शन मियंग ताबिरो ख्वाइ पुनमकु अमुक हन्ना खुरुमजरी।